Akasmani Imphal, Nayani Devi na pau pajari, ahanbada maruaiba pau. Siksamantri Sorok Habam Rajena Hairi, Manipuri National Education Policy, Mapung Panatan Ahanaba akan bathabak paikatli. Manipuri huji COVID ki active ke sama Manipur lady, amasung, laibak asida Omicron positive oiba masing chatruk yang kahi humdoi yaure. Laibak asina COVID vaccine dose ko ti chama yang khayong nakap na bahonari ngai jerak asida anoba corona variant thorakle hairibasina amuka sunung nang ba pohle phibam asida ikoina tabiri ba miyam da hekya ba makhai athuba matam da vaccine dose suna kap thokpina ba amasung atopa miyoi sing vaccine kapada mateng pangbina ba appeal tawjari laijat asidagi ngak thokna ba chambat hong ahum asi inbiyo face mask sopiyo phutaruki social distancing thambiyo maimit amadi khut cha chengna hamdokpiyo COVID-19 ga mari laina ba ipau singi damak national helpline number sing 011239788046 amasung 1075 ta aduga Manipur gi helpline number 038524116668 amasung 1800345381 ta phone tawbiyo hawjik mapung oiba pau Siksamantri Sorok Habam Rajena Hairi, Manipuri National Education Policy NEP Mapung Panachan Ahanaba akan bathabak paikatli. Akasbani Imphal gi ipau kangbuga hujing ai hakim mamangda unaduna wari sanaba amada mantrina hai atai raija singa yengna bada Manipur asi NEP gi matangda khongjel yangna thabak paikat paraija ama oiri. NEP gi pandam English singani kuntra phawgi manungda anoba education policy asigi makhada puthokba mahiroi singi mahi chaba phanghangadabani haiba adu thabakta onthoknaba kanna khotnari Mantrina hai school phagat ansi mission pai khalak badagi raija sigi sarkar gi school singda mahiroi singming chanbagi chang yamna wangle thausil asina lairaba mahiroi kaya private school singda tamluraga phi piba ngamdabadagi mahi tamba toklamba kaya adu kokhanba ngamle masimak BJP na luchingba raija sarkar gi yamna chawba maipakba amani sarkar gi school amadi college singda oja weriba sing asin niyam gi matung ina mapung phana training tawraba thoidokna matik charaba mioing aktani hairaduna mama mapa singna makhoigi macha singbu chingnaba laitana sarkar gi school singda mahai tamhannabasu mantrina appeal tawki Bharat Sarkar na 2025 faugi manungda National Education Policy ji overall state singda chanaba horo aduga 2030 dadi masigi kanaba phangba satra putho haibaneba aduna koi 2025 study fully koi education department singda leiba koi state si da NAP 2020 channa ba koi honari koi school phagalan ji misal asi tawbadagi satra gi enrollment gi changji 50% da nate mafam khara da 50% henkali mafam khara da 70% henkat pa yaure government na local liba khongthang sidai da guardian sing student sing na mai onsan bidana aikoi afaba yamna educated oiba adugumba state ama oinana ba hona ba aikoi punama cooperation pibiu hainingi aduga loinana Fisheries Bibhag Supuriba Sri Rajena Makhatana Hai, Hokibaningol Zakopagi Ngagi Melada, Mamangda Mukta Wakitriba Mawongda, Nga Hena Putupangam Kre. Mahaki Bibhagna Raja Sigi Ngagi Pothok and Gat Hanabakana Honarakpadagi Pibam Siwapangambani. Mantrina Hai, Lamdam Asida Mahus Hadagi Lajarapanga Makalkaya Nauna Yoktuna, Miam the Panganaba Su Honari, Masi Matakta Ilisa Yauna, Mapalangi Atang Banga Makalkarasu Manipur de Yokna Naba trials at Tabada Mai Pakle, Maramaduna, Miamna Pamnaba, Atang Banga Makal Sing Asim Manipuda Panganabasu Tabak Lokale. Thawal Jila ki Sangayumpham Part 1 Gram Panchayat ki Pradhan gi Sangayumpham Mairel Khul Part 1 da leibe yumda ngarang numidang sakhangdaba singna Chinese hand grenade ama thamjillamle hairi aikhoi gi pawmina police ki pawpal aduna hai bom adu yum adu gi geta lerambai mung manung gi mioi singna thengnarakpani thawdok asigi matangda police na thi humbagi thabak chathaba hokre hairi
Manipurda hauji COVID ki active case sama marifu lairi haukiba pungkun marida COVID-19 positive oiba mioi amata sikhide hairiba matam asida mioi tara manga nauna COVID positive oiba thengnakhi positive oibagi changchada amada smik amani Haksel bebaki cherol amada hai punna mioi li singama zamri tara taru test tabugi manungda mioi tara manga nauna positive oiba thengnakhibani hairiba matam asida mioi tara humdoi laina sidagi naba phakhibaga loinana naba phakibagi changchada marfudrani pandasmik ani tarukni hojik phawda laina asina sikhiba mi lesingani supna ani sukhre tabiriba pawasi kasbani Imphaldagini Laibak asida COVID-19 ki anoba variant Omicron positive oiba masing chatuk angayum do yaure masigi manungda Maharashtra khwaidagi yamna chama humphutaret positive oiri aduga Delhi na chama humphumanga Kerala na yangkhaitaret amasung Telangana na yangkhaimanga oiri Haksel Mantralayna hai masigi manungda positive oiba mi chama marifutaruk naba phakre Amarom da laibak asida ujik phawbada COVID vaccine dose koti chamani phuni thoi lak ni futare hena kapkre Mantralay na hai haukiba pungkun mari asida COVID na naba mi lising taruk jamri yang khai naba phakhibaga loina na naba phabagi changchada marpudrani pandasmik mari sino yaure hairi bamatam asida mi lising taruk chauhum yang khai ni pannauna COVID positive oirakhi haujik laibak asida COVID ki active case lising humfudra manga leiri Pauche singdanga si phongnari ba maru oiba pau singidama hauje Nganom Kiran leire Kiran Thagachari Nayani Imphal ngasi phongo pause singda phongnari ba maru oiba pau khara panba tarbadi Congress ki Foundation Day pangthokhiba Chief Minister na Jorasanpur ki Mitei Society ki sanglen sanga khiba masung COVID kamari lenabatai pau singasin haibatai Sana lebakta Indian National Congress ke sama kuntra tere chubo Foundation Day pangthokre foot breeze khara sabanatana BJP na so thabak amata tawde haiba o ibo bigi wafam na ahan be headline tawri Omicron positive oiram laba mioi amaki surveillance report quarantine tawramdre kocha chalam magi report pikhalak le haiba pau amana pau sia sigani shuba headline tawri Pongna phamda BJP na tugadori basi BJP gi intending candidates sing asigi makhutani haiba MPCC gi president and loken gi wafam na ahan headline tawri Center na COVID kana bachana kangnon sing lauthok haiba pau amasu pau sia asigi anchor kalam da phone Sangai Express Manipuri da section thorang sing lokat na bakhangan kre district khara da vaccine kapag sang khara wang na basu khara da dikka hena nemli haina ahan headline tawri Nargis mihat chanaba ahum phare chanaba miyagi yum mai thakre haba pau amana pau sia sigani shiba headline tawri Naharol gi thodang da majority na minority bu namthaba khak yaroi Sisipur gi mitai singna wakal hanthana leibadu ngasidagi tokpiro haiba chief minister gi wafamna ahan headline tawri Prime Minister Khongchit ki mangoina na security na mafum kaya da operation chathaba haukre haba pau amana pau sia sigi ani shiba headline tawri Huyal Lanfauda Union Health Secretary Rajesh Bhushan gi wafam January ahum dagi chahi tara manga dagi tara nepan phawgi angang singda COVID vaccine kaplagani heba pauna ahan headline tawri Pangthok kadar mikhal sida Congress na karimata kibalaiti heba paw amana paw sia sigani sub headline tawri Manipur yauna state manga gi election notification January gi ahan ba chayol thoklagani heba paw amasu paw sia sigi ahan balamai da phongli Isel Express ta Prime Minister Narendra Modi January mari da Imphal laklagani JP Nadana thasi kunthra da lakadori heba pawna ahan headline tawri India gi Omicron satruk yangkai humdoi yaukre Manipur da nauna mioi tara manga COVID positive oiki tara humdoi discharge tawki heba pawna pawsi asigani sub headline tawri Irai bakta lakadori mikhalasi non violence ta thengnagani democracy da nampu da lengak semno honaba oiroi heba o ibo bigi wafam na ahan headline tawri Sangai Express English da tara mari amagasu nongno positive oiduna apunba positive oyo masing lak ama lesing kun manga chatret ni putaret yaure jing jila singda vaccine kap ki thabak yamna tabli haba paw amana ahan headline tawri Imphal Free Press da BJP na pangangang bana miyam gi thamoi joi tobu ngamloi haba o ibo bigi wafamna ahan headline tawri People's Chronicle da Omicron na naba mioi adugi maram da thijilubuda SOP ningthina ngaklam da thengnare haba pawna ahan headline tawri Nayani
Thagachari Kiran Loiselekpata COVID-19 dagi ngakthoknaba vaccine kapthokpa face mask supa phutaruk lamna leiba khuchhamadi mai mitaru tanana thamba haiba achamba thong sing asi ngakna chatpinaba mu annaning singjari aroibada maruiba pau amu anna Shiksha Mantri Sorok Haibam Rajena Hairi Manipur National Education Policy mapung phana chan naba akan bathabak paikhatli Manipur hauji COVID ki active case jama marifu leiri amasung leibak asida Omicron positive oiba masing chatuk angkahi humdoi yaure Paulo Jere